Somdana Daina mamai mamit tathokpa loibaga magi roomda changakpada magi phone da call ama laami yengubada wangamba thaduna leirambada Daina hainingai leitana haraurami suktha thazarudaba call ni maithongda momon noktuna call receive tawrami hello wangamba hello Daina natro paira ise au mani dawangamba ado nang schedule kayamuk loksaluroge hojik sibo khara manage tawnaraga aigi anoba film amagi schedule piba yagadro Daina confirm khanglamde haiduna let lauduna leirami role do nanga chanani handaki launambido aigi ni do release tawraga namba horase na ngangna ba hore role do nanga su soidana chanagani khale Gracie na su nang kumhaning ba male Gracie na su nang kumhaning ba male hairakpaduda Daina masado amuk sauning ba faurami tumina ngai hak leirami wangambana nang kai khalige khitang kai thokpi ba yagadra nang yam chindoi oiradi aikhoi su atop ama yengdoine yaradi nang tawhaning tawbane Daina na ayengake manage tawba yagadra yengake aduga hairage wangambana hoi dawangamba chakcharabo Daina na hangbaga nanghaude wangamba su phone adum kakre masina hena Daina gi thamoi prok chakpa hengatlami machin pomthoktuna suktoktuna amuksu mathanta murum soli Gracie gi film oibaini ne nangna thawai adu yaurida Mathang numit ki nungthil wairamda likla lambi machi amada phone metuna leirami masinu pase phone suk pai de haujik pung ani tare unase hairaga phone suk pai de ba mathanta murum solami phone du amuk tawrami adubu suk pai raklamde Panayam kinglaba matung kona thangda uchinna chinna milandu phone paikhalakduna hello liklana hello kaigino phone su pai drisibo da milan ai nga sai degi ngai ri ne hoji fau laktribo kaigino nana phone puk tor isibo ai somda thaba yam chilli kaino ngara ibani kai haina kige ibani chela se haina khraga kyam luba thabak no mo ngasi pharak tarani adugi wado nong phajana khanarasi kaino nong khanaba de Phagiro nang ai gi kem khanbi da waro ai bu sumaina kem kuina thambi doino ngai kho haiba ai somda imana ba ma accident tho e na hospital da leiri ai ko na tawrake yare amta thamo hairaga milan phone set launa ka khirami masinu pase amuk tham kramale likla mathanta prok chaksana solami amuka call tawsin bada switch off hairaklami is not available at the moment Somdana wangambaga Gracie ga su thabak ama chatminarubadagi wari sana duna laklami wangambagi gari duda Gracie na mamang tongduna lakminarami wangamba Daina do ngarang aina haifet haikrabane yarakpasu yai yengake haire yaradi phanida aisu mayam kumhaninge kumhandoine nangna pamba artist sing do yaradi loina kumhandoine Gracie wangambana adumna haibaduda momon nokcharami wangambasu Gracie na nokpaduda masu harauzaduna haifet yengduna nokfet tawrami wangambana aigi film hek release tawba loibaga nangido amuk namase ngaikone nang release tawba numita laktoi natro laktradi kaino kuirabane aina khuthi aga ngaira ise mi dress ka loina chenkrabase wangambasu noklami Asum lakpada liklana leptuna leiriba lambiromda fauraklami wangamba lapna liklana leptuna leibadu ubada asibu ekhoigi liklana trane madi sida mathanta kaidawriba haiduna mathanta khanjaduna gari du machanupigi manakta thauzelami
thongnaudagi mangaktu haifet thindokuna nangdi sida kaidorambiba kana ngairamino nangbo mabung sat faujilakpaduda liklasu khangboi pakhatpoi khumpham khangdeduna imanabi ama ngairambane namanabiya lamhang tumhang sida namanabi gadi kaidodeba nangdia kem tawroi thabak ama chase hainaba aduda songairambane hairaga masu mabungi gari manungda haifet yengobada Gracie-ga haifet michanarami Gracie su nofet tawseli adubu likladi nokningbagi mut yaudabana kaishum noklamde liklana Gracie ure khangbadagi wangambasu haifet ikaiduna Gracie-da amuk liklada amuk yenglaga nangari yauba natra kuirakanu hairaga wangamba wa makha taramdana gari start tawduna amuk thawrami wangambana ichanupine mangau thikraba asina horen ibani chatminayena imada tamamdoine kaigi madia nupiga chatminayena adudaidi aikhoi mana interrogation chathara ani kamaina kanano karino kari lamdaino kayam kuire khangnaba kari yumno na mathong chadaba question ngaktani mana thangalakatoise macha nupa se likhrani na pakhachari tawrine sumna khangnaba phau dum chagat hanglei doine aduna hojikti yumda leiba se talle lohongbai wari tani mana haudurak toise Gracie nofet tawrami kari su khumlamde kaino nangsu wa khara ngangudana kai tumina leirino kai hayo hairino mama do macha nupa gi khanbada yang waramani matang matam chare na hairine kaisu sauruno hojikti dawa gambasu matik charabanina mama su mamau ujaningna tawrine hairaga Gracie nofet amuk tawrami wangambasu Gracie da yengjarami makhoi anigi mataudu pibarelna mathaktagi urami wangamba makhoi anigi marakta lainariba mari asina kari u amagi makhada pibarel ongduna leirami mana ongduna leiringai rasi lembi su laklami kaidaurage piba nangna sida nathanta ongduna leirami sina ima rasi haiduna fuk haugatlami ai kainomta hange wangamba haiba nupasiga Gracie-ga makhoi anina lainariba mari asi karino ai tasengna wakhal tadre wangambana Gracie bu nungsijari adubu phongdi phongdoktri haina rasi lembina khumlammi aduga Gracie na mangonda khalisina kari Gracie na mabu nungsibra ima aina mangonda piba sinthadi taibang pansida lairiba nupa amadi nupi singsigi motlaba wakhalon singse kharada oirabasu semdoknaba thakibani nungsibagi matangda mana manungda khanjaba wakhaldudi aina uruba ngamde imana mangoda piriba thaba ase ai pamde kayam kuina mabu imana sinariba thabok to tawhandoino aina mangonda chahi ahumgi matam pibani chahi ahumgi manungsida aina sinaba thabak sing kadai fawa tawba ngamgani adudi haiba ngamdri magi makhutta leire chahi ahum adudi ibanigi lohongbadudi chahi ahumgi matungda magi thabaki matung ille magi thabak se hana pangthokhisano maga thengnaruba khangnaruba unaruba naknaruba khudingmak moigi wakhalda awonba ahongba ama puraknabani taibang miyoiba singse mana tawbana chumme haina loina khanarakle masina tokhai na taba horakle nupi singsu lamchat manglakle nupa singsu sa olakle mong ama oikhare haujikti makhoi singsibu semdok pigadabase nupana nate nupina ne nupi haiba mapokse mangonda yauriba sakti se angakpani sakti dubu lana sizinaradi nupido hingsabiga pangkhak oi adubu chumna sizinarabadi makhoina tawgeda ngami nupina haiba wasidi mipum khudingmak na taningbani miyoibagi samasida nupina nupibu otli nupina nupibu inthubi amuksu hugatpi nupina nupa kayabu kaphalli amuksu thembiri nupina chawraba thodang lawri
aduna karigumba ama ahongba puraknaba hotnabada yamna pukchel chetpi nupi ama darkar oi malem sida motlibase semdoknaba aina gresibu nupi amana chengadaba gunsingdu loina chelhanduna aina mabu thabak asigidamak taibang panda thabani magi mityeng magi wangang magi minok amana loina pangthagani magi wahai magi matau aduki matik artha chengani maga loinaruba khangnaruba khudingmak makhoigi wakhalda ahong kharadi soidana purakpa ngamgani bibarel madu pumnamak oiduna su aidi mabu nungsi ima na mangonda sinariba thabaksing ado mana mathanta karamna pangthokani adugi su mathakta madi nupine taibang panda lairiba nupa khudingmak sa onaraklaba matam asida mafam khudingmakta mache machandagi hendoraktuna macha gombi phawba nattaba mityeng yengba ngamnaraklaba matam sida imana piriba thawdangdo khara luna thok oidro matam khudingmakta aina mabu ngak senduna lei mangonda karigumba khudong thiningai oiba thawdok amata thokpa ngamloi aina mabu thasei aduga nangsu aina piriba thawdangse fazana pangthoktriba phawba maga yam toina unaganu magi thabakta pukning changba watkani hairamlaga rasi lembi sat mangkhirami bibarel wa makha taba nanghaudre magi sagolda haifet nanduna aisu matamdo ngaiba tabani hairaga sagolda kakhatuna awang maikairomda amuk thaukhirami Numidangi matamda tomthinna musical concert amagi host oiba chatlingai dainagi call la ami hello miss busy shooting hala abo hala e nang kai da lairino yam langi dubo isai program amagi host oiba chatliye o adudi ko na hairage to nang hala aga hairage kaino hairo kaidorage haiduna tomthin phamambadagi fuk hogatuna haifet thoklaklami kaisu maruiba nateba dawa ngamagi film nambai do ya khrasira khanba aduda nanga tananing tawbane nang schedule yam chindai ne chilladi to atopa ma senjarani ngasai dawa ngambana call tawra ame soidana kumbiona aina khalaki ge haikibane ado kumasira khallini nang ju wakhaldi pajana lepte awoiba hoi kumgi di kumo chaga chaga tawruno awoiba mangango ai thamage hore halaga oina tawrage hairaga phone thamnarami haibaga tawbaga asomdana wangambagi mama sana tombi chakhumda makhoi chak chaminari ngaida wahang pawhang tawduna leirami sana tombina kari lamdagino kanagi macha masuno haibanemi liklana ima aidi khange aikoigi tamogi film director manido magi machanupine masaka yam phajabane wangamba nangna loina khangbiro he khangdridi kaino mi chumna sum khangnabani ba ima mathang magi script ne namdoise adugi wa sumtanabani liklana hangla malang labuk lomhang chingya tamyada wa tana minaruini ne kinjani anga nangna kai khangdana sana tombi asengba hairadi sawine masigi pakhang sari siswa mama macha yam nungaina wari watai sanaduna leiringai likla masa inung nungai tabugum sakfam sat onkhirami chak chaba sat lepkhiduna wangambana kaidore sana tomina amuk kaidorage nangbo likla sat chentokhirami mama su chingnaduna kaidora janomte yengune wangamba masanupina chenthokhibaromda tanarami sana tombisu tanaraami masu machanupigi matawduda haifet chingnaba phawrami machanupigi manakta changsilami likla mabunga mamaga ubada kiduna kapthoraklami sana tombi kaino nangna tawrise aina nangse chingnarakpa kuirabane hayo kaino nangna tawrise likla mabung leibagi haiba ngamdabagum mabungda haifet yenglami wangamba machanupigi ingit khara khangbadagi tapna tapna thoklami adubu makoina sanaba waridi masu tari sana tombina hayo
Likla kaptuna. Ima, ay mama oigadore. Machanupi wadu tabada sanatombi ngaktuna mamit mana langkhatuna. Kari! Haiduna, kanghaude, machanupi manakta paisinduna khazaida khopakna hanjin tharami. Lamchat naidabi! Mamana machanupida khopakna tharurabasu mamagi mittagi sintharakpa pirangdi leplamde. Ima, ay lankre ima. Aybu amukta ngakpiyo. Haiduna mamada makhutlonaduna Likla hikna kaptuna haizarami. Malemda lairiba mama khudingmak machabu nungsidaba leiramgadrane. Sanatombi machanupiduda pendabana henkiduna khopakna thadoklurabasu machanupibu jejet amuk konsinduna. Hayo, nupado kanano hayo. Hayo, angang sigi mapa kanano. Milan kawe namboldagine ima. Mama machana ngangnariba pumnamak wangambasu tarami. Namboldagi Milan mathanta sonjarami. Nongma nini haukhre wangambagi film release tawba numit oirami. Makhoising MFDC hall da loina tilami. Achauba function amaga loinana program adu silami. Wangamba Gracie, Kriti, Mani, Sumati makhoi kharana hek mamangda famlami. Aduga Daina, Tomthin, Chauba makhoi kharana wangamba hoigi hek maningda famlami. Wangambagi mamaga machanupigadi yengba lakamde. Aduga wangambasu magi nungairaba numit asida mapung fana harauzaba ngamlamde. Mahak ayamba matamda ungduna leirami. Function di loiraduna officially release tawre haiduna lauthokpa loibaga film kappa horami. Mayam loinamak film da pukning loina chingsilami. Adubu wangambadi masana puthokchariba film do fazana yenglamde. Amuk ungduna leirami. Magi hek oi thangbada family bi Gracie magi mawong mataudu khara khangbagi cinema yengingaida kaidaurage haiduna hanglami. Wangamba kem taude. Makhoi ani tumina wari sanabadu maningda family bi Dainana chewing gum chapsai saiduna film yengna amuk pairap wangambaga Gracie gada yenglammi. Somdana bibarelna mathaktagi pumnamak uduna leirami. Masu khamban boy kari boy isau sauna khwang metuna hangat handa chatuna Gracie da yengduna leirami. Asuk yam thenga sifawba cinema yengba chatlaga leyeba masinupise. Mana hangai tumbagi matam yorasi fawba kaidawrino sibo. Rasi lembi kaidawragi nangna ngasaidagi hangat ka handaga chatuna isau panglangda langi dubo. Ima Asimoygi cinema se loidau kayang watlige haiba. Numidangi pung taratar abane. Magi tumba matam yorasi fawba. Ngay haktang ngay ba kaidawge nangbo. Nanggi ni ngay sidi ibungo. Aigi tabak ka amatta tawpam lakpam khangdoy mande. Ima na maga unakinuna numit nini muksuzala amani maga unahan bidaba. Sida lakpada so unahan de. Aduga tabak tawhalini sintapiri nena aigi mitmang sida. Asigi wangamba haiba nupa asiga ahing athengba phau cinema yengba chatminale. Ai su makhoi ani khaktamak chathanbadi natedana. Kainegi masi angang sibo. Mama mapa loina yauri sidi. Nang amane ko. Nang hai sidi aina tawba thabakta yetpa chayetnaba ama yauri. Minute manga kauge. Kuina unaba yaroi ko. Hairaga Rasi lembi makhut masa thekho tawduna. Mamit jejet uisinduna makhutna jinbal mayada thamduna kari no khara sonduna sat launa Gracie da thajanki. Gracie cinema yengna khangtum tumningba fawraklami chawkridu da haifet nga thaduna Gracie tumthakirami.
Gracie Pivarelgi manakta laklammi. Rasi, tu, lae. Wari sanazaro. Kuibadi yaroi ko. Minute manga kaktani. Hairaga Gracie ga Pivarel ga thamlamlaga ma mangkirami. Pivarel isau sauna Gracie da yenglammi. Gracie na kaidawrage ngonda dumai yengido. Haiduna Pivarel da oinazaduna hanglammi. Pivarel, numidang sida asuk thengaba fawba cinema yengba chatlini ne. Mamai mamit ka taptai kesalaga pirol ahanbaga setlaga. Haima, adu kaidawrage cinema yengba chatlaga kaidawrage. Aina nahana haijarami dudi tang kuntarukta babana direction piba dawa ngambana puthokpa film release tawba chattoine na hairami dudi. Hoi, yare khange. Nangna ngamnaba adum ngango. Mi thembadi hairiba ima rasi na tambibadagi. Ngaiko wangambaga nanga sit thangnarami sina kamain tawrino. As kaino kamain tawni idea. Da nangyam khambalakano. Sit thangnabasidi tan chana rubaine. Chanani nang matang matam chadana tan yam chana rakhiniba. Nangko nang chaidi fazana ni haisini. Aina kidawrage haiba asengba dabiba. Kem tawde yare shawge tawrambaga hekta faki. Rasi amuk tholaktuna yare kona amuk sanaro mi angangse amuk thakrasi hairaklammi. Pivarel ipen pendana Rasi da yenglammi. Rasi na chalo ibema horen thengnarasi. Gracie Pivarel da haifet yenglammi. Rasi lembi da amuk yenglammi. Rasi lembi mantra songe tawringai Pivarel na hek kuirakpada yengunang. Adumna hairakpaduda mamituna Pivarel da pairap amuk yenglammi Rasi lembi. Pivarel su Rasi lembi na adumna yenglakpaduda wa makha taramde. Rasi lembi makut thek khot tawduna amuk chatlo haibagi mawongda makuttu sathek tawduna chinbaldana mantra sonduna amuk Gracie da tharami. Somdana film loisalakpada mayamdu loina kapnarami mapi loina tanarami adubu wangambadi kaya changlamde ungduna adum lairami. Gracie su sum uina khapsing singbada wangambagi lingjum mapa adwaida makoktuna tarui. Gracie fuk hogala ami. Wangamba kaino uirabo. As yam tumninge cinema loidribo. Loidore. Mathangi numitta wangamba yamna mathasana mathwai nungaitana halaklammi. Ma halakpa ubada Sanatombi su magi manakta changsilaktuna. Kamain tawre ibungo? Wangamba phangde. Nambolgi mana hairiba jagadudadi milan kauba nupa amata phangde. Sanatombi as adudi kamain tawniya? Wangamba magi fondo adum chakhidrabo. Sana switch off the hai. As kamain tawni sidia? Kadaidagi si chalaiba nungsit no ne aibu sibo. Haujikpu aibu kamaina tawdoino mi? Haiduna mamadu yamna pendana peri machanupagi kadudagi thokirami. Wangambasu ungduna laihawi. Mamadu sum ngangna machanupigi kada changlaklami. Diklasu kaplubagi mamit mana ipompomduna lairami. Sanatombi, hey, nangise oiraroi. Napisa chalo haujima. Doctor chalu silaw. Angangdo manghangra silaw. Mamagi asawba saktam akanba wahayduda likla ngaktuna kaplami. Kaino imana hairidubo? Nangi anam kanba kapsanabaduna oiba yaroye. Likla hikna kapthoraklami. Ma soidana lakhiniye ima. Ay mabungai kige. Masagi mayum laifam phawba seran turan pisal aba nupadudagi nang kari abuk ngai kige harino ha. Mathang unaba tarasu nang nathanda lona thupna unaba yararoi khangaba. Unani su thajadre yamna laina chenkre. Haujikti lotlamani ye. Mana yumsida makhongna thongna nangbu lawba laktriba phawba nang maga unaba yaroi. Matam asuk phatra kansida aduda hatlaga hundo ame aduda langthok ame
Sigumba pausina pik thalaba lamdam sida makhoi singa do nangi case asigumba kaya ama yauribane. Luhongdana leibadi kaisu kaide. Adubu thawai mangbadi yade. Ngasimak angang adu manghangadabane. Masina pumnamakki afaba oini. Likla hik hik launa kaptuna makhut lona duna mamada. Nate ima adumna haibigano. Ay mabu nga igi ima. Masoydan aigi manakta lakkaniye ima. Mamadu saurakduna machanupida makhutna set set thaduna. Lamchat naidabi. Irang pubi. Nangna imung se loina chen thadore. Mamadu su kapthoraklami. Karigino nangna suk yamna phatri se. Nangna aikoi se loina chen thanaba thabak thauri se kaigino. Likla amuka hena kapthoraklami. Mamadu mapidu amuk tethokjaduna. Nang wakhal monna khalo. Samas ki minok maisa haiba ama lei. Nang leisabine nayum padribine. Nabung asigi maiga mata yengaroidro nang. Likla khumpham khangdana kaptuna leirami. Sanatomi phare ai numit mangani ki matam pige. Masigi manungda likhun amata thiba phangdrabadi nang angangdo lokthokadabani. Wangamba magi kadagi mamana ngangliba pumnamak tarami. Masu haifam tawfam khanglamde ungduna leirami. Machanupigi khanbada masu yamna nungairamde. Somdana nongma Dainaga Tomthinga fast food amada unarami. Dainana kaino nangna haini do sasat hairo ai thengabane. Oh yam thina chenkhrabai mongni ne ha. Nangna haidoi do ai su khangba oiroi paroi daba ngaktani. Kaino mienghange tawbanida ado talle isuk ek suk adana. Ngasi dang nate aiga unari makhai nongmata harau harau wari sanadena. Dainana adudi nangna natro. Tomthin aina natro kaina. Nangsu mi nuksinaba koinaba mayam uri natro. Wangambaga Gracie ga nuksinaba su uri natraba. Kanamta ibani gi sumaina tawnate ko. Daina amukka hena saurami mamit paina yenglami. Tomthin phagi tawbanida nuksidana kainom yenghange tawbane. Kaino hayo. Tomthin pocket homduna car gi so puthoraktuna si kaino khangbra. Daina yam harauna noklami. Aya car gi sone sidi. Yes baby. Aigi car anoba ma leire nangna leyo haibaduda aisu nungaitadana bank tagi loan lauraga ama leire. Daina aya aseng bairo nahan haiwe adro hinjaba. Kai car no kai model no. Surprise but latest model. Wow, I am harawe. I'm so happy today. Yengu sila o. Tomthin na ngai khoe achapocha kise yengu ngasi dai nang na pamba mafam khuding pu na chatoine. Daina yamna harauna mangak nomlami. Somdana Wangambaga Gracie ga unarami. Wangambadi ungduna adum leirami. Gracie na nupadugi mamingdi. Wangamba Milan kawe hai. Namboldagi ne hai. Adubu mana hariba jagadudi Milan kawa nupa amta phangde. As maming seranturan haizalizala. Aishu adumaina khalle. Police ta complain amadi thangakhre. Nupadugi photo ga loinana. Maduna kamain tawdoino khangde. Aishu ekhoi ibemagi matau yengba ngamde. Wari do tabada aisu yamna nuaiti. Nupa singse phatti yamna phatre. Moina nupi singse tu sole haibagi matagum chance ekta lobi. Nupa khudimakti haino he. Aisu adumain tawbrane. Tawde adu oirasu tamba ngamde sigumba wari singse taradi nupa singse hek amta thajarakte. Wangamba adumaina khangano nupa khudingmak phattaba nate. Nupi na khoibu yamna chawna respect tawbiba nupa su leibane. Maduda aisu amani. Gracie oiramba oisanu pharese ado nupa dugi photo do
ꯑꯩꯉꯣꯟꯗ ꯍꯣꯔꯦꯟ WhatsAppꯇ ꯊꯥꯖꯤꯜꯂꯛꯑꯣ ꯑꯩꯁꯨ ꯗꯥꯋꯥ ꯉꯝꯕꯒꯤ ꯃꯇꯦꯡ ꯄꯥꯡꯒꯦ Oh